mayambu ahanmaktada warina somna ikok nonna taramna okseri hojik tabidasi aikona pujarakpa warida nanaubi tare suba tangka ngasi ki tare suba tangka asidana wari sina kari kamdori bahabado mayam punamagna wari asi amuk taminarasi hojik tabidasi aikona pujarakpa warida nanaubi tare suba tangka nanaubi ki thawaiduna yamna thajana santosta खुल्लसिगी आमताई थंग सरुक्ता माइब कुंजो को नुपा लेबनी माबु पुरो मान आइबु मफम असिदा फारग थलमनी अदुगा करिगुंबा नंगना माब कौबु चखरगा लोन करिगुंबा चेनखिबा तारबदी नाग हिंगलोय नंगबुसु अइना सोदना हातकनी हादुना ननाउबिना संतोषता अकनबु वाम साइरमी संतोषना ननाउबिदा थाजबु खुदिमुक पीरगा मथंगी नुमित अमदा माना माइब कुंजोबु कौरुगे हादुना हाइरमी मतौ असुम तौना नुमित अदुगी नोंगालकु मतमदो संतोषना यामना वाना ngरमी नोंगालमदाइगी पुंजा खरदनी तुमलमदगी संतोष मिसिलक पतंजाने अदुबु महक हौगतपदि हौगते फमुंगदा सेटना सेमना वखन कया अमदि खले आई माइब कुंजो कौबु चकनी अदुबु अइना खनिंगबदि मतौ करम तौना माना सिरिबा अदुगा माइबसिना माग थवाई असिबु असिदा करी मरमगदमक थमलिबा खुदिम माइबदु उनारगा अइना कुमना हंगनब तुंग पुन्ना खलगनी अइसु माग तफुम थोप थबकसिंग से तरमलगा युमदा हलगे इमानबा मंगानग थोइबगसु कदायदा लेबनो कदायदा चक्रबनो खंगदे मखोइनसु अइगदमक थवाई यामना वरमगनी असुमना ngahaktang संतोष खले खन्ना खन्ना अदुम नोंगान किरमी मागे थबकसिंग लोसिनबा याबा लोसिले लोसिलबा तुंग होजिक्ति संतोष खुल्लदुगी हेक मताई थंगबदा लेबा ngaraंगी नुमिदांग ननाउबिना हायरंबा माइबा कुंजो कोबदुबु थीबा चनबा थोरकले चलमदाई गेट अदु योरकु मतमदा संतोष तुंग थोक्तुनी येंगी माना तुंग थोलबा मतमदा ननाउबिदी ngasido dalan mथकलरमद्रे मागे तुंगदि यामना नंग लेबलमी तुंगदि लेबलमबदु उबा मतमदा संतोष हाइबेतंगसु खंगे ए कइनो याम नंग लेबदि कइगिनो ननाउबिना फजना चलो आई नंग मंगारमगनी नंगना करिगुमा चखरगा लाक्तबा तारबदि अइना हाइबदो नंग कावगनो चेखिना चलुको वाहिदो हारमलगा ननाउबि तमना तम चंखिरमी संतोष ngahaktangsu मागी मिहुलदो मखुना तमना फजिनजे असुमना संतोष हुजिक्ति मखोइगी लमदुदा चेनबा अफंगबा गारी अमा फारगा ngसाइगी हाइरबा खुलमतोल अदु तमना लामे हौजिक्ति माना सुम लाकपदुना खुलमतोल अदु जोसिलकले योरकु मतमददि महांगना लेकाई खुलदुगी मिसिंगदा माइबा कुंजो कोबु नुपा अमगी युम खंगबिब्रा हादुना हंगे अदुबु लेकाई अदुगी मी अमतना कुंजो कोबु नुपा अदु खंगदि खंगदि हरे मथंग मथंग अदुम चले थीबि याबा थी फंगद्रे फंगदबदगी कोन थंग मौना हा मथिंगने मौना हा दु उबा मतमदा संतोषना हंगे इने कइनोमता हंगेबा मौना हा दुसु करी वानो हादुन लेबलम्मी संतोषना हरमे इने स्वाइदा माइबा ओइबा कुंजो कोबु नुपा अमा लेब्रा वाहिदु हारपका मतमदा मौना हादुना ए करिगनो इबुंगो नंगना माबु थीरिबदे संतोषना खुमे इने तंगाई फदबा अरुबा थबा अमखकिने अदो माबु युमदा लेब्राबा मौना हादो ngahaktangsु pakhum karimata pide aduga tamna makhumai ibungo nangna thiriba maiba kunjodudi sikibi yamna kuirini sikibi chahi amani pharabani ne karigino nangna ngasida mabu thiba laklibade nangna hanglibase ai nangmu chingne संतोष वाहिदो हारक्का मतमददि ngakpana kaino matawkhre mangona chingnei harakpasida kari aruba thabak leibano hadunasु संतोष की वखंद खले संतोष ती करी मत खंगदबनीना माना मक्तमना खुमे इने आई बुलाना खनबीनो आई करीगुमा तंगाई फदब थब अमखकिदमक्ता अइना माबु कौबा लाक्पने मनुंगी अरोनबा वरीदी अइदी करी मत खंगदे अदो सिकिबा कुइरे हाइरबसिबु अइना थीरिबा माइबदुनिको मौना हादुना खुमे
ꯃꯥꯅꯤꯅꯦ ꯅꯪꯅ ꯊꯤꯔꯤꯕ ꯃꯥꯏꯕꯗꯣ ꯀꯨꯟꯖꯣ ꯀꯧꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯗꯤ ꯃꯤꯅ ꯍꯜꯂꯝꯕꯅꯤ ꯍꯥꯏꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯟꯇꯣꯁ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ ꯍꯥ ꯃꯤꯅ ꯍꯜꯂꯝꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯃꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯏꯅꯦ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯂꯣꯏꯅꯦ ꯁꯦ ꯑꯃꯨꯛꯀ ꯇꯝꯃꯣꯕ ꯁꯥꯟꯇꯣꯁ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯕ ꯉꯝꯗꯦ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯄꯣꯏ ꯀꯔꯤꯌꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯝꯗꯅ ꯃꯥꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯁꯥꯟꯇꯣꯁꯅ ꯑꯃꯨꯛ ꯋꯥ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯅꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛ ꯃꯥꯅ ꯂꯥꯌꯦꯡꯕꯤꯔꯝꯕꯅꯤ ꯏꯆꯦ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯐꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯑꯅꯥꯕ ꯍꯧꯔꯛꯄꯒꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯇꯣꯞꯄ ꯃꯔꯝꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯅꯦ ꯑꯣ ꯃꯥ ꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯐꯔꯦ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯣꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯊꯣꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯧ ꯅꯍꯥ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯆꯤꯡꯅꯕꯁꯨ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯁꯥꯟꯇꯣꯁ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯝ ꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯅꯥꯎꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯜꯂꯝꯂꯤꯕ ꯃꯥꯏꯕ ꯀꯨꯟꯖꯣ ꯑꯗꯨꯗꯤ ꯁꯤꯈꯤꯕ ꯆꯍꯤ ꯑꯃꯅꯤ ꯐꯥꯔꯦ ꯍꯥꯏꯕꯁꯤꯗ ꯀꯔꯝꯅ ꯅꯅꯥꯎꯕꯤꯒꯤꯗꯃꯛ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯕ ꯇꯥꯔꯒꯅ ꯅꯅꯥꯎꯕꯤꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯑꯁꯤꯗꯁꯨ ꯁꯥꯟꯇꯣꯁ ꯍꯦꯟꯅ ꯋꯥꯖꯩ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯅꯥꯎꯕꯤꯅ ꯃꯥꯕꯨ ꯀꯤꯍꯟꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯅꯥꯎꯕꯤ ꯊꯣꯛꯄ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯃꯥꯅ ꯗꯂꯥꯜ ꯃꯊꯛꯇ ꯂꯩꯔꯒ ꯎꯕꯅꯤ ꯈꯪꯕꯅꯤ ꯑꯔꯥꯞꯄ ꯊꯧꯗꯣꯛꯁꯤꯡ ꯃꯥꯅ ꯆꯠꯄ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯁꯥꯟꯇꯣꯁꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯗꯨꯅ ꯃꯥꯅ ꯂꯥꯛꯈꯤꯗ꯭ꯔꯕꯁꯨ ꯅꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕु ꯁꯥꯟꯇꯣꯁꯅ ꯀꯤꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯁꯥꯟꯇꯣꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯧꯖꯤꯛ ꯂꯥꯛꯄꯗꯨꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯒꯦꯠ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒꯗꯤ ꯅꯅꯥꯎꯕꯤꯗꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯃꯤ ꯅꯅꯥꯎꯕꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯥꯟꯇꯣꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯥꯗ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯥ ꯅꯅꯥꯎꯕꯤꯅ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯃꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯁꯥꯟꯇꯣꯁ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯞꯅ ꯁꯥꯔꯁꯤ ꯅꯅꯥꯎꯕꯤꯗꯤ ꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯂꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯁꯥꯟꯇꯣꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏ ꯗꯂꯥꯟ ꯃꯊꯛ ꯑꯗꯣ ꯑꯗꯨꯝ ꯀꯥꯈꯠꯂꯛꯏ ꯅꯅꯥꯎꯕꯤ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯏꯁꯩꯒꯁꯨ ꯄꯪꯁꯛꯇ ꯁꯛꯏ ꯁꯥꯟꯇꯣꯁ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ ꯅꯅꯥꯎꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯃꯨꯛꯁꯨ ꯁꯥꯟꯇꯣꯁ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯈꯜꯂꯤ ꯑꯩꯅ ꯉꯁꯤ ꯐꯝꯂꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯃꯤ ꯅꯠꯇꯦꯀꯣ ꯂꯥꯏꯅꯤꯀꯣ ꯂꯥꯏ ꯃꯥꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯉꯣ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯅꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯁꯥꯟꯇꯣꯁ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯉꯛꯄꯣꯏ ꯈꯪꯕꯣꯏ ꯀꯔꯤꯌꯣꯏ ꯀꯩꯅꯣꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯀꯨꯟꯖꯣ ꯀꯧꯕ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯅꯅꯥꯎꯕꯤꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯀꯔꯤꯒꯤ ꯅꯪꯅ ꯀꯤꯔꯤꯕꯅꯣ ꯀꯤꯒꯅꯨ ꯍꯥꯏꯌꯨꯁꯦ ꯁꯥꯟꯇꯣꯁꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕꯗꯨꯗꯤ ꯁꯤꯈꯤꯕ ꯆꯍꯤ ꯑꯃꯅꯤ ꯐꯥꯔꯦ ꯍꯥꯏꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯅꯥꯎꯕꯤ ꯅꯤꯡꯕ ꯀꯥꯏꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯥꯅ ꯈꯟꯖꯔꯤ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯨꯄꯥꯗꯨ ꯐꯪꯂꯕ ꯇꯨꯡ ꯃꯥꯅ ꯊꯤꯕꯤꯔꯨ ꯍꯥꯏꯔꯨꯕ ꯃꯥꯏꯕ ꯀꯨꯟꯖꯣꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯅꯥꯎꯕꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯞꯂꯛꯏ ꯇꯦꯡꯊꯥ
ꯊꯃꯣꯏ ꯁꯣꯛꯅ ꯃꯁꯤ ꯑꯃꯗ ꯂꯦꯞꯂꯒ ꯅꯅꯥꯎꯕꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯁꯟꯇꯣꯁꯅ ꯀꯩꯗꯧꯅꯨꯡꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁꯟꯇꯣꯁꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯅꯥꯎꯕꯤ, ꯁꯦ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄꯁꯤ ꯎꯔꯒ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯑꯩꯅ ꯄꯥꯡꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩ ꯄꯥꯡꯒꯦ꯫ ꯅꯪꯒꯤ ꯅꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯁꯤ ꯎꯔꯒ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯅꯥꯎꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯌꯥꯔꯣꯏ, ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯈꯜꯂꯝꯕ, ꯑꯩꯅ ꯄꯥꯝꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯅꯥꯎꯕꯤ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯨꯝꯂꯒ ꯂꯣꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕꯁꯦ ꯁꯟꯇꯣꯁ ꯈꯪꯉꯤ꯫ ꯁꯟꯇꯣꯁꯅ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯁꯟꯇꯣꯁꯅ ꯍꯪꯉꯤ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯔꯤ ꯊꯕꯛ ꯄꯥꯡꯊꯣꯛꯎꯒꯦ? ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯟꯅ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕꯤꯗꯨꯅ ꯑꯩꯅ ꯈꯟꯖꯔꯝꯕ, ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯥꯡꯊꯣꯛꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯁꯟꯇꯣꯁ ꯑꯗꯨꯝꯅ ꯈꯔ ꯈꯔ ꯂꯣꯠꯂꯒ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯃꯥꯅ ꯇꯛꯁꯤꯟꯕꯗꯒꯤ ꯅꯅꯥꯎꯕꯤ ꯇꯞꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯑꯋꯥꯕ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯒ, ꯑꯩꯅ ꯇꯥꯛꯂꯒ ꯅꯪꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ, ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯕ, ꯃꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯂꯣꯏꯗꯕꯅꯤꯅ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯆꯠꯆꯔꯣ ꯌꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯒꯅꯨ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯅꯅꯤꯡꯇꯝꯅ ꯅꯪꯒꯤ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯣ꯫ ꯆꯠꯂꯨ ꯌꯥꯔꯦ꯫ ꯅꯪ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯁꯟꯇꯣꯁ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯕꯨꯁꯨ ꯌꯣꯝꯃꯒꯨꯝ ꯇꯧꯔꯤ꯫ ꯅꯅꯥꯎꯕꯤꯒꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝꯅ ꯀꯟꯅ ꯄꯥꯡꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯂꯣꯠꯂꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯟꯇꯣꯁꯅ ꯌꯥꯝꯅ ꯊꯥꯖꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯟꯅ ꯂꯤꯕꯤꯌꯨ, ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯨꯟꯅ ꯄꯥꯡꯂꯝꯒꯦ, ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯁꯨ ꯑꯩꯅ ꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯅꯥꯎꯕꯤꯅ, ꯀꯔꯝꯅ ꯄꯥꯡꯒꯅꯤ? ꯀꯔꯝꯅ ꯇꯧꯒꯅꯤ? ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯑꯔꯥꯞꯄꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯀꯔꯝꯅ ꯎꯒꯅꯤ? ꯅꯪꯅꯕꯨꯗꯤ ꯆꯨꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯄꯦꯟꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕ꯫ ꯃꯥꯏꯕ ꯀꯨꯟꯖꯣꯅ ꯑꯩꯕꯨ ꯑꯁꯤꯗ ꯊꯝꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯗꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ, ꯑꯩ ꯆꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯅꯨ꯫ ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯅꯅꯥꯎꯕꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄꯦꯟꯗꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ꯫ ꯁꯟꯇꯣꯁꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯁꯛꯂꯗꯨꯅ ꯃꯍꯥꯛꯅ ꯅꯅꯥꯎꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏꯌꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯠꯂꯣꯏ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯁꯤꯒꯅꯤ꯫ ꯅꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯤꯗ ꯁꯤꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯔꯤ, ꯃꯍꯥꯛ ꯊꯨꯅ ꯂꯥꯛꯑꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯅꯪ ꯑꯁꯤꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯅꯤ, ꯑꯩꯗꯤ ꯐꯠꯇꯕ ꯂꯥꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯂꯕ, ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯄꯨꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯇ ꯅꯠꯇꯅ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯅꯪ ꯆꯠꯂꯣ, ꯅꯪ ꯆꯠꯂꯣ꯫ ꯁꯟꯇꯣꯁ ꯌꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯃꯥꯗꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯟꯇꯣꯁꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯅꯅꯥꯎꯕꯤꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯍꯥꯛꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯟꯇꯣꯁꯇ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯆꯠꯂꯣ, ꯑꯩꯒꯤ ꯂꯩꯐꯝ ꯈꯨꯜ ꯑꯗꯣ ꯇꯥꯛꯀꯦ꯫ ꯌꯨꯝ ꯑꯁꯤꯃꯛꯇꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯧꯅ ꯁꯥꯕ ꯌꯨꯝꯅꯤ꯫
ꯃꯁꯤ ꯑꯩꯒꯤ ꯂꯝ ꯅꯠꯇꯦ, ꯑꯩꯒꯤ ꯈꯨꯟ ꯅꯠꯇꯦ, ꯅꯧꯅ ꯂꯩꯕ ꯄꯥꯕꯨꯡꯒꯤ ꯂꯝꯅꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯨꯟ ꯄꯥꯕꯨꯡ ꯏꯕꯥꯅꯤꯇꯃꯛ ꯂꯩꯕ ꯂꯝ ꯑꯗꯣ ꯅꯪ ꯉꯁꯤꯃꯛ ꯆꯠꯂꯣ. ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯋꯥ ꯍꯥꯏꯅꯕ ꯅꯪ ꯇꯥꯔꯛꯑꯣ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯝꯃꯣ, ꯌꯦꯡꯉꯣ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝ ꯊꯪꯕꯗ ꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯇꯨꯔꯦꯟꯗꯨꯒꯤ ꯊꯣꯡꯗꯨ ꯂꯥꯜꯂꯣ. ꯊꯣꯡꯗꯨ ꯂꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯅꯪ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯂꯣ. ꯊꯣꯡꯗꯨ ꯂꯥꯜꯂꯕ ꯃꯇꯨꯡ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ. ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯟꯗ ꯎ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯋꯥꯏꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯣ. ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯅꯪꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯇꯝꯃꯣ. ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯉꯨꯁꯤꯔꯣ? ꯑꯩꯒꯤ ꯂꯝ ꯑꯗꯨ ꯍꯥꯏꯔꯒꯦ. ꯑꯁꯨꯝꯅ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯗꯣ ꯇꯥꯛꯑꯝꯃꯤ. ꯂꯝ ꯑꯗꯨ ꯇꯥꯛꯄꯗꯒꯤ ꯁꯟꯇꯣꯁ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯊꯨꯅꯃꯛ ꯅꯅꯥꯎꯕꯤꯅ ꯇꯥꯛꯂꯤꯕ ꯂꯝ ꯑꯗꯨ ꯇꯝꯅ ꯈꯣꯡꯁꯥꯜꯂꯝꯃꯤ. ꯅꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯤꯗꯦ. ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯂꯣ. ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤꯁꯤꯡ ꯃꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏꯔꯕꯅꯤꯅ ꯂꯝ ꯑꯗꯨ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯏ. ꯍꯧꯖꯤꯛꯇꯤ ꯂꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯃꯥꯅ ꯇꯥꯛꯄꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯦ. ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯕ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛꯇ ꯁꯟꯇꯣꯁꯅ ꯍꯪꯉꯤ. ꯏꯕꯣꯛ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯁꯟꯇꯣꯁꯅ ꯇꯞꯅ ꯍꯪꯉꯤ. ꯏꯕꯣꯛ, ꯑꯁ꯭ꯋꯥꯏꯗ ꯅꯅꯥꯎꯕꯤꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯨꯄꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ. ꯄꯥꯎꯈꯨꯝ ꯄꯤꯗꯦ. ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯈꯨꯝꯃꯤ. ꯏꯕꯨꯡꯉꯣ, ꯁ꯭ꯋꯥꯏꯗꯗꯤ ꯅꯅꯥꯎꯕꯤ ꯀꯧꯕ ꯅꯨꯄꯤꯗꯤ ꯂꯩꯇꯦ. ꯅꯍꯥꯟꯋꯥꯏ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯤ ꯅꯅꯥꯎꯕꯤ ꯀꯧꯏ. ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯕꯣ. ꯁꯟꯇꯣꯁ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ. ꯑꯣ, ꯂꯩꯇꯦꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ. ꯆꯅ ꯆꯅ ꯈꯜꯂꯤ. ꯀꯔꯤ ꯍꯥꯏꯕ? ꯁꯤꯈꯤꯕ ꯅꯨꯄꯤꯁꯨ ꯅꯠꯇꯕ, ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯅꯨꯄꯤꯅ ꯍꯥꯏꯕ? ꯃꯁꯤꯗꯒꯤ ꯁꯟꯇꯣꯁ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯂꯦ. ꯑꯃꯨꯛꯁꯨ ꯃꯆꯤ ꯑꯃꯗꯃꯨꯛ ꯂꯦꯞꯀꯅꯤ. ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯁꯟꯇꯣꯁꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ. ꯄꯨꯄꯨ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯑꯍꯜ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯁꯟꯇꯣꯁꯅ ꯃꯈꯥ ꯇꯥꯅ, ꯄꯨꯄꯨ, ꯅꯅꯥꯎꯕꯤꯈꯣꯏ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯅꯥꯎꯕꯤ ꯀꯧꯕꯗꯤ ꯂꯩꯇꯦ. ꯅꯍꯥꯟꯋꯥꯏ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯤ ꯂꯩ. ꯑꯥꯗꯒꯤ ꯃꯊꯣꯜ 2 ꯋꯥꯡꯕ ꯌꯨꯝꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯅꯤꯁꯨꯕ ꯂꯩꯔꯛꯁꯦ, ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯌꯨꯝ ꯑꯁꯦ, ꯃꯁꯤ ꯃꯥꯒꯤ ꯌꯨꯝꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯟꯇꯣꯁ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯨꯄꯨ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ. ꯑꯍꯜ ꯑꯗꯨꯅ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯍꯪꯂꯤꯕꯗꯤ? ꯅꯈꯣꯏꯕꯨ ꯍꯥꯟꯅꯒ ꯇꯤꯟꯅꯔꯛꯄ꯭ꯔꯣ? ꯁꯟꯇꯣꯁꯅ, ꯇꯤꯟꯅꯔꯛꯏ. ꯃꯥ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯈꯤꯗꯕ꯭ꯔꯥ? ꯑꯍꯜ ꯑꯗꯨꯅ, ꯈꯪꯗꯦꯗ. ꯃꯥꯡꯈ꯭ꯔꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯁꯟꯇꯣꯁ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯃꯇꯨꯡ ꯑꯗꯨꯝ ꯆꯠꯂꯛꯏ. ꯅꯅꯥꯎꯕꯤꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨ ꯇꯝꯅ ꯆꯠꯂꯛꯏ. ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯗꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯂꯛꯏ. ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯎꯗꯅꯕ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ. ꯂꯥꯏꯕꯛ ꯐꯕꯅ ꯅꯅꯥꯎꯕꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯃꯌꯥꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯃꯪꯒꯣꯟꯗ ꯊꯦꯠꯂꯤꯕ ꯅꯅꯥꯎꯕꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯤ. ꯑꯣ, ꯆꯨꯝꯃꯤꯗꯅ, ꯃꯥꯁꯤꯕꯨ ꯃꯥꯡꯈ꯭ꯔꯕ? ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯟꯇꯣꯁ ꯑꯗꯨꯝ ꯊꯣꯔꯛꯏ. ꯅꯅꯥꯎꯕꯤꯅ ꯑꯥꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕꯗ ꯇꯨꯔꯦꯜ ꯑꯃ ꯂꯩ. ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ. ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯊꯦꯡꯅꯔꯦ. ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯂꯨ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯊꯣꯡꯗꯨ ꯂꯥꯗ꯭ꯔꯤꯉꯩ ꯈꯨꯔꯨꯝꯂꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯕꯛ ꯀꯠꯂꯒ ꯇꯞꯅ ꯇꯞꯅ ꯂꯥꯜꯂꯤ. ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯐꯨꯔꯛꯄꯒꯨꯝ ꯇꯧꯏ. ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯝꯅ ꯏꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯁꯟꯇꯣꯁꯀꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ. ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯕ ꯃꯇꯨꯡ ꯑꯗꯨꯋꯥꯏꯋꯥꯏꯗꯁꯨ ꯌꯨꯝ ꯃꯆꯥ ꯑꯃꯅꯤꯁꯨ ꯇꯥꯔꯦ. ꯑꯗꯨꯗꯒꯤ
ꯑꯗꯨꯝ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯄ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨ ꯎꯔꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅꯁꯨ ꯐꯖꯔꯕ ꯎ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯅꯥꯏꯅ ꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁꯟꯇꯣꯁꯅ ꯂꯩꯔꯦ ꯑꯃꯨꯛ ꯆꯪꯂꯨꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯟꯇꯣꯁ ꯇꯞꯅ ꯈꯣꯡ ꯊꯠꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯑꯒ ꯂꯝꯄꯥꯛ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯗꯨꯅ ꯃꯥꯅ ꯎ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯛꯄ ꯀꯥꯟꯗꯗꯤ ꯎꯔꯦ ꯎꯈꯣꯡ ꯑꯃꯗ ꯅꯨꯄꯥ ꯑꯃꯈꯛ ꯉꯥꯊꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯦꯡꯂꯤꯕꯗꯣ ꯁꯟꯇꯣꯁꯅ ꯈꯔ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯁꯛ ꯁꯦꯡꯅ ꯈꯪꯗꯦ꯫ ꯇꯞꯅ ꯎꯗ ꯉꯥꯊꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯝ ꯆꯠꯂꯛꯄ ꯀꯥꯟꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯁꯟꯇꯣꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯅꯥꯎꯕꯤꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯈꯤꯕ ꯃꯥꯅ ꯀꯞꯆꯈꯤꯕ ꯁꯛꯐꯝ ꯑꯗꯨꯃꯛꯅꯤ꯫ ꯎꯗ ꯉꯥꯊꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯣꯃꯤꯌꯣꯅꯤ꯫ ꯔꯣꯃꯤꯌꯣꯅ ꯌꯦꯡꯂꯤꯕꯗꯨꯅ ꯀꯅꯥꯃꯠꯇꯒꯤ ꯐꯣꯇꯣ ꯅꯠꯇꯦ, ꯅꯅꯥꯎꯕꯤꯒꯤ ꯐꯣꯇꯣꯅꯤ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯁꯟꯇꯣꯁ ꯇꯞꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯟꯇꯣꯁꯅ ꯔꯣꯃꯤꯌꯣꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯝꯃꯤ꯫ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯔꯣꯃꯤꯌꯣ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯀꯅꯥ? ꯁꯟꯇꯣꯁꯅ ꯑꯩ ꯈꯪꯕ꯭ꯔꯥ? ꯅꯪ ꯔꯣꯃꯤꯌꯣ ꯅꯠꯇ꯭ꯔꯥ? ꯔꯣꯃꯤꯌꯣꯁꯨ ꯁꯟꯇꯣꯁꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ꯫ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯈꯨꯝꯃꯤ, ꯃꯥꯅꯦ, ꯑꯩ ꯔꯣꯃꯤꯌꯣꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯁꯟꯇꯣꯁꯅ ꯅꯪꯅ ꯌꯦꯡꯂꯤꯕ ꯐꯣꯇꯣꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯔꯣꯃꯤꯌꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯑꯃꯨꯛꯁꯨ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯅꯅꯥꯎꯕꯤ ꯃꯥꯡꯈꯤꯕꯒꯤ ꯊꯋꯥꯏꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯁꯟꯇꯣꯁꯅ ꯃꯉꯣꯟꯗ ꯐꯣꯇꯣꯁꯤ ꯀꯅꯥꯅꯣ ꯍꯪꯂꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯁꯟꯇꯣꯁꯁꯨ ꯃꯍꯥꯛꯅ ꯃꯤꯠꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫